ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯥꯟꯁꯤꯟꯗꯨꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯃꯈꯥꯁꯨ ꯆꯠꯊꯈꯤꯗꯧꯔꯤ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯃꯅꯤꯡ ꯑꯣꯌꯣꯛꯁꯤꯡꯒꯤ ꯁꯤꯡꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯥꯟ ꯄꯣꯛꯄꯤꯗ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯍꯟꯅ ꯍꯟꯅ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯔꯥꯡꯁꯨ ꯂꯩꯇꯥꯟ ꯄꯣꯛꯄꯤꯗ ꯂꯩꯕ ꯌꯨꯠ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯚꯤꯂꯦꯖ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤ ꯚꯤꯗꯤꯁꯤ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯟꯖꯥꯁꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯕꯦꯅꯔ ꯑꯃꯁꯨꯡ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯈꯤꯕꯅꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇꯒꯤ ꯍꯧꯔꯒ ꯔꯤꯡ ꯔꯣꯗ ꯐꯥꯎꯗꯨꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯈꯣꯡꯆꯠ ꯍꯧꯐꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯃꯤꯁꯤꯡꯗ ꯈꯨꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏꯈꯣꯝ ꯅꯥꯎꯕꯅ ꯍꯥꯏ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯣꯚꯔꯅꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯄꯨꯈꯠꯇꯨꯅ ꯋꯥꯀꯠꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯀꯌꯥꯔꯛ ꯍꯥꯏꯖꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯇꯕꯅ ꯈꯨꯟꯖꯥꯁꯤꯡꯅ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡ ꯆꯠꯄ ꯃꯐꯝꯁꯤꯡꯁꯨ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯑꯁꯤꯅ ꯂꯩꯇꯥꯟ ꯄꯣꯛꯄꯤꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯕꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯨꯗꯛꯇ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ ꯃꯤꯌꯥꯝꯅ ꯈꯨꯟꯒꯤ ꯂꯝ ꯑꯃꯁꯨꯡ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯁꯣꯏꯗꯅ ꯉꯥꯛ ꯁꯦꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯊꯕꯛ ꯂꯧꯈꯠꯄꯤꯕꯒ ꯂꯣꯏꯅꯅ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯃꯅꯤꯡ ꯑꯣꯌꯣꯛꯁꯤꯡꯗ ꯂꯣꯟ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯑꯃꯁꯨꯡ ꯂꯝ ꯈꯣꯞꯆꯤꯜꯂꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯀꯤꯁꯤꯡꯅ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯃꯅꯤꯡ ꯑꯣꯌꯣꯛꯁꯤꯡꯗ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 18ꯗꯁꯨ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯦꯛ ꯊꯤꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈꯤꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯂꯒ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯏꯔꯥꯡꯗ ꯃꯩꯇꯩꯁꯤꯡꯒꯤ ꯂꯝ ꯑꯣꯏꯔꯤꯕ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯃꯅꯤꯡ ꯑꯣꯌꯣꯛꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯃꯦ 18ꯒꯤ ꯑꯍꯤꯡꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯗꯣꯂꯥꯏ ꯊꯥꯕꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯩꯇꯩꯁꯤꯡ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯇꯥꯟ ꯄꯣꯛꯄꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯍꯟꯖꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯁꯔꯨꯛ ꯈꯔꯗꯁꯨ ꯈꯨꯟꯖꯥ ꯈꯔ ꯍꯟꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯈꯨꯟꯖꯥꯁꯤꯡ ꯍꯟꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯃꯅꯥꯛ ꯅꯛꯅ ꯂꯩꯕꯇ ꯅꯠꯇꯅ ꯃꯩꯇꯩꯒꯤ ꯂꯝ ꯑꯣꯏꯔꯤꯕ ꯆꯤꯡꯗ ꯑꯆꯧꯕ ꯃꯤꯁꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯅꯨꯡꯅꯥꯡꯕꯒ ꯂꯣꯏꯅꯅ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯂꯣꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯎꯠꯇꯔꯈꯥꯟꯗ ꯀꯩꯒꯤ ꯑꯦꯇꯦꯛꯇ ꯅꯨꯄꯤ ꯑꯃ ꯁꯤꯔꯤ ꯎꯠꯇꯔꯈꯥꯟꯗꯒꯤ ꯄꯥꯎꯔꯤ ꯒꯔꯋꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯩꯒꯤ ꯑꯦꯇꯦꯛꯇ ꯅꯨꯄꯤ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕꯗ ꯄꯥꯎꯔꯤ ꯒꯔꯋꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯂꯥꯒꯥꯔ ꯇꯥꯏꯒꯔ ꯔꯤꯖꯥꯔꯚ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯟ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯎꯔꯃꯤꯂꯥ ꯗꯦꯕꯤ ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯎꯔꯃꯤꯂꯥ ꯃꯍꯥꯛꯀꯤ ꯃꯌꯨꯝꯃꯛꯇꯗ ꯁꯖꯤꯛ ꯐꯥꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯩ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯎꯠꯇꯔꯈꯥꯟꯗ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯇꯣꯏꯅ ꯎꯕ ꯐꯪꯂꯤꯕꯅꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯗ꯭ꯔꯣꯟ 763 ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ 82 ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯗ꯭ꯔꯣꯟ 763 ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ 82 ꯕꯣꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥ ꯊꯨꯒꯥꯏꯕꯗꯒꯤ ꯊꯛꯅꯅꯕ ꯏꯁꯤꯡ ꯑꯃꯁꯨꯡ ꯃꯩ ꯐꯪꯗꯕꯒꯤ ꯆꯥꯎꯅ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯅ ꯏꯅꯔꯖꯤ ꯁꯥꯏꯠ ꯑꯃꯗꯤ ꯔꯦꯜꯋꯦꯁꯀꯤ ꯃꯐꯝ ꯀꯌꯥ ꯊꯨꯒꯥꯏꯈꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯄ ꯅꯣꯡꯊꯛꯀꯤ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯑꯣꯏꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯦꯒꯣꯁꯤꯌꯦꯇꯔꯁꯤꯡꯒ USAꯅ ꯁꯧꯒꯠꯇꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯥꯗ USꯀꯤ ꯐ꯭ꯂꯣꯔꯤꯗꯥ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯃꯤꯌꯥꯃꯤꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯕꯅꯤ ꯉꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯌꯔ ꯐꯣꯔꯁꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ 82 ꯑꯃꯁꯨꯡ ꯗ꯭ꯔꯣꯟ 753 ꯁꯤꯚꯤꯂꯤꯌꯟ ꯏꯅꯔꯖꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯆꯝ ꯂꯥꯛ ꯍꯦꯟꯅ ꯑꯋꯥꯅ ꯇꯥꯍꯟꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯏꯖꯔꯦꯜꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯂꯦꯞꯂꯕꯗꯤ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯗ ꯈꯨꯠꯂꯥꯏ ꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯃꯥꯁ
Israelgi lanmina Gaza khudum chanchinba khudakta leblabadi Gaza da lariba Hamas khulaising Palestinian authority da khusindana ba thaurang tawri haina Hamas ki maikei ki phongdorakhi Palestinian resistance group ki chief negotiator oibtanatana Gaza gi lusingba mas oiriba Khalil al-Hayana thamlak worolamada Hamas ki khulaising Haojik phawba thadoktribas Israel lanmina makhatana Gaza lausindana ba thaurang leptaba masum landaba leptaba dagini Kariguma Israel lainga ki lanmi sing Gaza bu laushin bu honariba si leplabadi Hamas na pairiba khulai sing asi Palestinians authority da khushinaragani hainasu Khalil al-Hayana phudokre Khalil al-Hayana UN gi forcing bu tongan force amu oina Gaza da mathau tohanbada Hamas ki maikei gi awaba thamakli loinana kariguma UN force na Gaza da mathau tawrabadi mafam adugi ngamkhai gi phibam sing yengsinbada asawba mating oibitana tana Gaza gi ceasefire asisu hen ahungba lakpa ngamgani lusingba sina Palestine state pu maning makha tamba ma oina bigi wafam su thamlakhi Gaza da lairiba Palestine gi miyam na lan gi mahutta ing tapa punsi mehing amada hanjilakpa matam pumbada pamli henisu pawus da makhatana phungdorakli RSF fighters sing na masawai sangdabi phawi ikai kamna pamanghan ki doctors network paramilitary rapid support force na Sudan gi al Fazar khudum chanchin kharba matungda mafam adu thadokuna lanjenari nupi singu nupi oibi ki ikai kamna pamanghan bikhi baduda masawai sangdabi nupi kaya su yauki haina Sudan gi doctors network na phungdokri Sudanese doctors sing na ngasi phungdokhiba Warolamada Rapid Support Force ki militants na North Sudan masawai sang nabi ani yauna nupi taraga mapan POB ki kai kamna pamangan biki hainisu paus ta makata na reportori Sudanese Doctor Network na US social media company X thamlaki ba Warolamada nupi singadu Al-Fasr city digi senthораglaba hotnaringaida Rapid Support Force ki militants na namja namthina khibani RSF na khudum chanchilaba Al-Fasr da nupi anga amasum ahal oiraba miyoising phawa miyut minai chathaki Sudan Doctors Network na thamnak worolamada Rapid Support Force ki militants na nupi oibi ki kaikamna ba mangan bikrabi masawai sangdrabi nupi ani edu hospital amada local medical team singi miyang makhada akhanna miyang chathari hari Doctors Network na Rapid Support Force ki tamthiraba thawong singda Al-Fasr thadokuna lanjenaraba nupi singi matakta namduna nupi oibi ki kaikamna ba mangan bikhiba bu akan mamong na yaningdaba phungtokla du loinana nupi singbu atamduna aki ekhang pokhan basi Malem gi lokya bu saunu khunggoina bani haina thamlakre hainasu paus ta makata na pali tenak pa paw mana Russia gi territory da joint anti missile drill pangthokre haidi Russia gi territory manung China amasum Russia na ahum super round gi apun bi anti missile drills pangthokre haina China gi defense ministry na phongdokre hainasu paw mana makata na su reporter rakli Manipur assembly thaba four wheeler gari amang Ngasayuk kyangwe haijin pham lambi de accident thokpadegi gari asibu tharokliba driver adu laikat naba ngamdana laikhidre hari India gi president gi Manipur khongsat athingba thamduna December 13 gi ahing pung amadegi maakna handriba phawu total shutdown thamle korkom